ꯌꯥꯝ ꯑꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯕ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯣ ꯈꯔ ꯋꯥꯠꯂ ꯑꯗꯨ ꯍꯤꯗꯥꯛꯁꯤꯡꯗꯣ ꯂꯧꯕꯒꯤ ꯂꯥꯛꯑꯦ ꯗꯣꯛꯇꯔꯗ ꯆꯦ ꯆꯥꯡ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯡꯗꯣ ꯂꯧꯔꯦ ꯋꯥꯔꯁꯨ ꯈꯔ ꯂꯧꯔꯦ ꯍꯤꯗꯥꯛ ꯄꯨꯝꯅꯃꯛ ꯂꯧꯔꯟꯁꯤꯒꯤ ꯑꯦꯟꯖꯥꯡꯗꯤ ꯍꯥꯏꯗꯦ ꯑꯩꯅ ꯎꯜꯇꯤ ꯚꯨꯃꯤ ꯑꯣꯏ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯆꯥꯛ ꯒꯦꯁꯇ ꯄꯆꯤꯗꯦ ꯍꯥꯏꯅ ꯆꯥꯛꯇ ꯄꯆꯤꯗꯦ ꯍꯥꯏꯅ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯖꯦꯁꯇ ꯆꯠꯂꯨꯏꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯧꯕ ꯑꯗꯒꯤ ꯃꯄꯥꯒꯤꯕꯨꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯄꯨꯗꯤ ꯆꯥꯕꯒꯤ ꯀꯣꯔꯁ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯛꯊꯣꯛꯈꯤꯕꯗꯣ ꯃꯈꯣꯡ ꯄꯣꯛꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛꯇꯤ ꯏꯔꯛꯇꯦꯕ ꯑꯗꯨꯒꯤꯗꯣ ꯂꯧꯕ ꯆꯠꯂꯨꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒꯤꯗꯣ ꯂꯁꯤꯡ ꯈꯔ ꯑꯗꯒꯤ ꯀꯔꯤ ꯑꯗꯨꯝ ꯕꯦꯟꯗꯦꯠ ꯐꯥꯕꯒꯤ ꯕꯦꯟꯗꯦꯠ ꯀꯔꯤ ꯑꯁꯤ ꯏꯔꯛꯇꯦ ꯌꯥꯕ ꯃꯥ ꯀꯃꯣꯏ ꯆꯪꯉ ꯏꯍꯜꯂꯨꯏꯅꯤ ꯁꯤꯁꯦ ꯂꯁꯤꯡ ꯃꯈꯥ ꯊꯝꯒꯅꯨꯅ ꯑꯗꯒꯤ ꯍꯤꯗꯥꯛꯇꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯍꯤꯗꯥꯛꯇꯤ ꯈꯨꯌꯥꯝ ꯑꯃ ꯑꯩꯅ ꯄꯣꯔꯛꯏꯁꯦ ꯑꯗꯨꯝꯅꯦ ꯑꯩꯅ ꯑꯃꯅꯤ ꯍꯥꯏꯕꯗꯅꯦ ꯗꯣꯛꯇꯔꯗꯨꯅꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯕ ꯑꯗꯒꯤ ꯋꯥꯠꯄ ꯚꯤꯇꯥꯃꯤꯟ ꯁꯤ ꯋꯥꯠꯂꯛꯏ ꯑꯗꯨꯏꯗꯣ ꯍꯌꯦꯡ ꯑꯩꯈꯣই ꯁꯤꯗꯒꯤ ꯗꯗꯥ ꯑꯃ ꯆꯠꯂꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯑꯩ ꯍꯤꯗꯥꯛꯁꯤꯡꯗ ꯍꯩꯗꯣꯛ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯦ ꯈꯨꯌꯥꯝ ꯑꯃ ꯍꯤꯗꯥꯛꯁꯦ ꯍꯤꯗꯥꯛꯁꯦ ꯑꯩꯅꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯂꯧꯕꯗꯨꯁꯨꯅꯦ ꯑꯩꯒꯤ ꯂꯧꯔꯝꯒꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯕꯗꯨꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯂꯧꯁꯜꯂꯒꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯤ ꯂꯩꯗꯅꯀꯣ ꯃꯣꯏꯁꯨ ꯍꯤꯗꯥꯛ ꯂꯥꯡꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯔ ꯑꯩ ꯑꯗꯨꯝ ꯄꯤꯊꯤꯑꯕꯅꯦ ꯑꯗꯒꯤ ꯑꯗꯨꯒꯤꯁꯨ ꯑꯩꯅꯅꯦ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ ꯗꯣꯛꯇꯔꯗꯨꯅ ꯏꯔꯛꯄꯗꯅꯦ ꯑꯗꯨꯝ ꯄꯤꯔꯛꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯗ꯭ꯔꯦ ꯃꯥꯅ ꯑꯗꯨ ꯄꯨꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯏꯔꯛꯄꯗꯅ ꯑꯩ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯁꯤꯒꯤꯁꯤꯗꯤ ꯒꯦꯁꯀꯤꯅꯦꯕ ꯑꯩꯁꯦ ꯏꯁꯥ ꯈꯔ ꯒꯦꯁ ꯀꯥꯏꯑꯕ ꯑꯗꯨꯅ ꯑꯁꯤ ꯅꯤꯛꯄꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯣꯆꯣꯛ ꯂꯥꯎꯕꯁꯦ ꯅꯤꯛꯄꯗ ꯃꯈꯨꯟ ꯊꯣꯛꯄꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩ ꯃꯃꯥꯡꯗ ꯆꯥꯒꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯤꯒꯤꯁꯦ ꯑꯍꯨꯝꯒ ꯑꯩꯅ ꯒꯦꯁ ꯀꯥꯏꯅ ꯍꯥꯏꯕꯗ ꯁꯤ ꯑꯍꯨꯝ ꯄꯤꯔꯛꯑꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦ ꯁꯤꯃꯗꯤꯀꯣ ꯁꯤ ꯑꯩꯅ ꯆꯥꯈꯤꯕꯗꯨꯅꯦꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯈꯤꯕꯅꯦ ꯑꯗꯩ ꯑꯉꯥꯡꯒꯤꯅꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯚꯨꯃꯤ ꯍꯥꯏꯗꯤ ꯑꯣꯊꯤꯗꯅꯀꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛꯁꯤꯗ ꯂꯩꯔꯦ ꯑꯅꯤꯈꯛ ꯂꯧꯔꯦꯅ ꯑꯗꯒꯤ ꯑꯇꯩꯅ ꯑꯁꯤꯅ ꯃꯄꯥꯒꯤꯅꯦ ꯃꯥꯒꯤ ꯃꯈꯣꯡ ꯆꯥꯛꯊꯣꯛꯈꯤꯕꯗꯣ ꯁꯤꯂꯦꯟꯁꯔꯅ ꯄꯣꯛꯊꯣꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯑꯁꯤꯒꯤꯁꯦ ꯄꯥꯎꯗꯔꯅꯦꯕ ꯑꯁꯤ ꯍꯥꯞꯇꯣꯏꯅꯦ ꯑꯗꯒꯤ ꯃꯣꯂꯣꯝꯁꯨ ꯄꯤꯔꯛꯄꯅꯦ ꯑꯁꯤꯒꯤ ꯃꯣꯂꯣꯝꯁꯤꯅꯅꯦ ꯁꯤ ꯃꯣꯂꯣꯝꯁꯤꯅ ꯇꯩꯊꯣꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯃꯍꯤ ꯑꯃ ꯄꯤꯔꯛꯇꯥꯏꯅꯦ ꯅꯨꯕ ꯑꯁꯤꯗꯤ ꯅꯅꯥꯒꯤ ꯃꯍꯤ ꯄꯤꯔꯛꯇ꯭ꯔꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯒꯤꯅꯦ ꯀꯩꯅꯣ ꯆꯥꯝꯕꯒꯤ ꯃꯍꯤꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯍꯥꯄꯛꯇ꯭ꯔ ꯃꯥꯜꯂꯦ ꯀꯥꯎꯊꯣꯔꯛꯑꯕ ꯀꯩꯅꯣ ꯑꯗꯣ ꯑꯇꯩ ꯍꯤꯗꯥꯛꯁꯤꯡꯒꯤꯗꯤꯅꯦ ꯍꯤꯗꯥꯛ ꯌꯥꯝꯖꯕꯩ ꯋꯥꯠꯇꯅꯦꯕ ꯁꯤꯅ ꯀꯣꯔꯁ ꯑꯃ ꯂꯩꯔꯦ ꯑꯁꯤ ꯂꯩꯔꯦ ꯍꯤꯗꯥꯛꯁꯦ ꯄꯣꯠꯁꯦ 2-3 ꯁꯨꯅ ꯄꯤꯁꯜꯂꯛꯄ ꯁꯤꯅ ꯚꯤꯇꯥꯃꯤꯟ B ꯀꯣꯝꯄ꯭ꯂꯦꯛꯁꯅꯦꯕ ꯁꯤꯒꯤꯁꯤꯗꯤ ꯆꯥꯕ ꯌꯥꯏꯅ ꯖꯍꯥꯃꯤꯅ ꯆꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯁꯨ ꯌꯥꯎꯔꯛꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯁꯤꯒꯅ ꯀꯦꯜꯁꯤꯌꯝꯁꯦ ꯀꯦꯜꯁꯤꯌꯝ 2 ꯄꯤꯔꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤꯗꯤ ꯁꯤ ꯃꯊꯧ ꯇꯥꯏꯀꯣ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯁꯤꯒꯤꯁꯦ ORSꯁꯤ ꯍꯥꯏꯗꯤ ꯁꯨꯝ ꯃꯣꯏꯗ ORS ꯌꯥꯝ ꯄꯤꯌꯨ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅ ꯑꯗꯨꯅ ORSꯁꯤꯡꯈꯛ ꯄꯨꯔꯛꯑꯦ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤ ꯑꯥꯏꯔꯣꯟ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯩ ꯍꯥꯏꯒꯅꯤ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯔꯝꯃꯦꯕ ꯄ꯭ꯔꯦꯁꯔ ꯆꯦꯛ ꯇꯧꯕꯗ ꯑꯗꯨꯅ ꯑꯥꯏꯔꯣꯟꯁꯦ ꯄꯤꯔꯛꯏꯅꯤ ꯃꯥꯅꯤ ꯐꯣꯂꯤꯛ ꯑꯦꯁꯤഡ് ꯍꯥꯏꯗꯨ ꯑꯥꯏꯔꯣꯟ ꯉꯁꯤ ꯆꯤꯛꯀꯦꯟ ꯂꯩꯔꯛꯑꯦ ꯑꯁꯤꯒ ꯆꯤꯛꯀꯦꯟ ꯂꯩꯔꯦꯀꯣ ꯑꯁꯤ ꯆꯤꯛꯀꯦꯟ ꯂꯩꯔꯦ ꯑꯗꯣ ꯆꯤꯛꯀꯦꯟꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯒꯤꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯆꯝꯊꯣꯡ ꯆꯥꯅꯤꯡꯉꯥꯏꯅꯅꯦ ꯁꯤꯗꯅ ꯆꯝꯊꯣꯡ ꯇꯧꯕꯒꯤ ꯂꯩꯔꯦ ꯃꯦꯊꯤ ꯃꯅꯥꯒ ꯄꯨꯗꯤꯅꯥꯒ ꯁꯤꯗ ꯃꯦꯊꯤ ꯃꯅꯥ ꯂꯩꯔꯦ ꯑꯗꯣ ꯄꯨꯗꯤꯅꯥꯅ ꯑꯗꯨꯝ ꯁꯤꯗ ꯎꯔꯤꯁꯤꯅꯦꯕ ꯁꯤꯗ ꯂꯩꯔꯦ ꯄꯨꯗꯤꯅꯥꯒ ꯑꯗꯒꯤ ꯊꯨꯝ ꯁꯤꯡ ꯀꯔꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯩ ꯆꯝꯊꯣꯡꯒꯤꯁꯤꯅꯅꯦ ꯃꯔꯨ ꯃꯔꯥꯡꯅ ꯈꯔ ꯅꯝꯍꯜꯂꯦꯀꯣ ꯃꯇꯨꯝꯗꯤ ꯈꯤꯇꯪ ꯂꯤꯛꯅ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯗꯅ ꯃꯈꯣꯡ ꯑꯅꯤꯈꯛꯅꯤꯅ ꯑꯗꯨꯒ ꯑꯅꯤꯈꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁꯤꯒꯤꯁꯤꯗꯤ ꯑꯩ ꯆꯥꯝꯊꯣꯛꯑꯒ ꯍꯥꯏꯗꯤ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯀꯨꯔꯥꯡ ꯂꯧꯊꯣꯛꯑꯒ ꯑꯗꯨ ꯊꯣꯡꯗꯣꯏꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯇꯅ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯕ꯭ꯂꯣग ꯈꯔ ꯍꯥꯞꯄꯛꯀꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥꯝꯗ ꯖꯨꯝꯁꯪ ꯀꯥꯕ ꯂꯩ ꯑꯗꯣ ꯑꯩ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯠꯄ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯗꯦꯀꯤꯅꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯃꯥꯅ ꯖꯍꯥ ꯇꯍꯥꯗꯣ ꯄꯨꯝꯅꯃꯛ ꯎꯠꯂꯦꯕ ꯑꯩꯉꯣꯟꯗ ꯀꯅꯥ ꯂꯥꯛꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯎꯠꯂꯦ ꯁꯤ ꯑꯩꯈꯣꯏ ꯃꯧꯅꯦꯕ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ
इनमगी मचानुपानी हाबदे अखोई तयामगी मचानी दोगी असिगना अखोगी नेने सिंग लेरे चिचे लेरे चिचेगी मचानुपी जाइमनी अदगी असिना मामतोनगी नुपी अदे अमसिना अखोगी इनम कुसुंगी ममौ नुपीनी सकोमलकागीनी किया कइनो कृष्णा कौरीको ममिंग अदगी असिना अखोगी मामतोननी मया अखोगी मामोसिंग लोइना लाइए अदुगा सिना ख्वाइदगी कोइना हाना आंगांग ओइरिङाइदा यामना क्लोज ओइना लेरंबा अखोई मनाके अखोई इबुंगसिंगनी जामुंग दोरेनी मोइ हुजि गुवाहाटीदाबुदि लैगरे अदो मया मोइसे भामोननेबको मार्क्से अदु ओइरगसु अखोइना हाना लैसारिङाइ मतमदने भामोनगा अखोइसे मैतैनी हाइबगी भामोनगा मैतैगसे अखोई खेनाबदो लैरक्तेबा याम नुसिनना चाक चालुग अमतदा चामिन्नना याम नुसिनना लैरैयेबको अखोई जामुंगसे अदो दी दुम लापथोंनरेना खरा खरा तौना अदुनी मोइदी हुजि गुवाहाटीदा लैयबा द अखोइगी जुमसंग काबसिगा लाइनी अदो जामुंगा सुइगा मयाम वारी सुनरे दो कइनोददी स्क्रीन रेकॉर्ड तौबदि मखोन त थोक्ट्रेबा अखोइ इबाइदि मयामनसु दुम उना दुम लैरबने अदो मयाम हुजि अइना हाइबा मथक तमदंग कावाइना हाइबा मथक्तगी मु मखारोंदा कना कनागी जुम लैरिबा कमाइदबा अदु यंहन्निंगबदो मथक्ति थोंग तला पालमेबा अदुना काद्रे अदैसिना अखोगी निनेनी सेको कइनो इचादा मयुम पानबनी निने मातिनी अदै असिना वांगलोनगी इचे मीरा को मांगना पोस्ट का तौसलैसे जे मतम अमदा अखोई हाना लैसारिङाइदने अखोइना आंगांग ओइरिङाइदा इचे मीरा हाइना तौना दुम लैरंबा यामना कइनो तौबा यामना मिस तौरिएबा हाना हौखिबा मतमसिंगदो अदाई हुजिक वीडियो कॉल तौरगा सिरेकिदा इन हाइबने कैमरा से जुंगना पाइगनो फैना पाइरोना फैना पाइरगदि दुम वीडियो से हापदा कैसुम कइनो तौदेबा यायबको जुंगना पाइदि यादेदो सरसिगा अखोइ देखि पोस्टा हौरिबा माकी फीसे पोलिस्टर मुगा सेटुनेबा याम फजबनी जेंगो मया मचुसे खुफजा मांगोदे याम थिना पक्पनी जेंगो अदुनीदा मागु सरक्सिगा पोस्टा हौरि मी येंगो मयामसे जुंगना मु कापके येंगोसे फजद्रे येंगो मचुसे सातिना फजबनी नत्रा मपानगी मचुसिगा अदगी फीसिगा सातिना चानबनी मचुसे अदगी असिगना अखोगी मामो याइमनी दो ngarang nahamudi mamu yaimogi jumsang kabagi na blog hakrabani do isondana अखोई बुंगो लैरे असी अखोई बुंगोनी मयाम चटपा फंगौदरे याम थिना नुंगाइते याबा असिना गिफ्ट पोरकपसिंगदो अखोई चिचे ओइना देखि ओइना पोरकपसिंगदो दुम थुगाइरगा येंगुवाइनाने बुंगोना थुगाइरिनेबा अदो मयाम अखोगी युमजे फिनिशिंग लोइद्रियबा मोइसु खरानी ममांगदा लागा दोगी दुम खरा चौरापो लोइसलगा वेयरिंग करी करा तौरगा चंगिनेबा दो होजिति मोइ मंगानी लैरमगा तरुनी सुबा नुमिता मोइ अमु नहान सुटी हनगरे अदुगिदि अइना फेसबुक पेज का अइना लाइव वीडियो थागिबनेबा अखोइ बुंगोइ हनगरे हाइबगी अदुगी मतांगी ब्लॉग्स अइ खितंग लहौरे अदुगिदो कोना अदुम हापगे अइदि जहा मतंदा अइगी वीडियो से अदुम कंटिन्यू नाइना लागोने मरक मरक थत्पदो अइ नुंगाइतेबा जे खितंग लेट ओइना हापगसु कंटिन्यू चपदोना खितंग नुंगाइबा असिगी गिफ्ट अखोइ देखिना पोरकपने डिनर सेटने आगी जुम संकाबदे चत्पा फंगौदरे अदो सिगना अखोगी ननाव लैरे ननाव अइदि जिरिगी दोचागी मचानुपा मासु सुटी लाकपदो मासे नोंनिनी ममांदगी अखोइ जुमदने मंगलपुरदा लागा लैबनेबा अदुगा ngasi जुम संकाबा नुमिसिगा माकति ngasi हनग्रानी अखोइ मकोकता फमिहिना तमचानी मथंदा अखोइ बुंगो लैरे मथंदना इनमगी मचानुपाने रिचार्ड कौरेबा जुमजे दुम तम तमना दुम लोइसंगनी को मोइना हे मतमदा लागा लैबा मतमदा अदुई मतमदा दुम लोइसंदोइनी हौजिकी ओइनादि कै हाइनी मोइदि लैरोइदबनिनाने अदुना दुम काबो काबोक दौरा चंगदा जादबगी तौना माइ तौना दुम चंगमबनेबा मयाम असिगी मतंगसिदि याम थिना नुंगाइते मित्तगी पी ताकी खंगौदे मयाम अइना असिगी वीडियो से येंगगने सातिना नुंगाइतबदो ओइबको ngasiगी नुमिसिगा कोइ ममा व पपा जाउद्रे पपानासु मसाना जाम वाना साजरंबा जुमनी अदो मा जाउदंगगी दुम लोय संका घरे सिखलगा याम थिना नुंगाइते
ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯦꯀꯤꯅꯁꯨ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇꯤ ꯂꯧꯔꯛꯇ꯭ꯔꯦꯕ ꯁꯤꯒꯤ ꯃꯇꯦꯛ ꯈꯛ ꯂꯧꯔꯒ ꯃꯣꯏꯁꯦ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯌꯨꯝꯁꯪ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯗꯅꯅꯦ ꯃꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯏꯃꯣꯁꯟ ꯑꯣꯏꯔꯦꯕ ꯄꯣꯂꯣꯏꯗ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯌꯨꯝꯁꯪ ꯀꯥꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯃꯄꯤꯒ ꯇꯩꯊꯣꯛꯄꯁꯦ ꯎꯕꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯇꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯀꯃꯟꯅ ꯑꯁꯦꯡꯕ ꯑꯩ ꯏꯊꯣꯝꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯃꯊꯣꯝꯇ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯥꯌꯦꯛ ꯇꯧꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯍꯥꯏꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯍꯣꯏ ꯁꯨꯇꯤ ꯍꯟꯕꯒꯤ ꯃꯇꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯂꯧꯍꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ